Connect News Media Tabiriba Singbutaram Okchari Ahmedabad plane crash ki laibak thiba thogdo aduna laibak pumbada akiba amadi mikap mirau khona thalan ki Housik Air India 171 gi black box ki decoding tauri loinana high level committee semduna thogdo asi thokibagi maram khangnanaba thijil humjilli amadi masigi report lakmangai ri masigi mataida Directorate General of Civil Aviation DGCN asu 787 flight singi detail monitor tongnanaba order pikre thogdo asigi matungda Air Indiagi AI 171 plane crash tawkiba route haibadi Ahmedabad tagi London da chatkadaba ahanba Air Indiagi flight su technical problem gi maramdagi cancel tawkhre masida natana nominini da Air Indiagi flight ahumda technical problem thokpagi report lakli asumna Houkhiba numit kharanisida Air Indiagi flight singda thangnana technical problem lakpana Air Indiagi mathakta Ngakningai oiba amadi achouba wahang kaya hangnarakli Air India hanasu asumna technical fault kalunena service pirakpra natraga Ahmedabad ki thogdoki matungda asoiba kaya mathang lakpa hangnarakli bra haibasini media reports ki matung inna Air India ki Boeing 787-8 Dreamliner plane AI 159 June 13 nungtil pung 1:10 Ahmedabad tagi London gi damak paigadorami masi Ahmedabad ta crash tawkiba plane AI 171 gi maming onthoktuna AI 159 oina thonkiba flight ni source ki matung inna flight ki maming onthokpa asi normal process amani flight accident gi matungda airlines particular flight number adu sinaba lepi flight number 171 gi thingjin khiba asi laikhidraba thawai singbu ikai khumnaba utpagi symbol ni asigumna 2020 da Air India Express na Kerala gi Kozhikode ta plane crash thokiba flight ki number sinaba thingjin khi thogdo aduda miyoi kunmathoi laikhide adubu housik Dreamliner plane AI 159 asisu technical issue lakpadagi cancel tawki Houkhiba numinini da Boeing 787 Dreamliner plane ahumda technical problem uba phangki ahanbada Air India 315 Hong Kong to Delhi technical problem gi maramdagi lambi dagi hanba takhi masigi matungda San Francisco dagi Mumbai da lakpa flight Kolkata da panba takhi aduga hauji amu Ahmedabad tagi London gi flight cancel tawri San Francisco dagi Mumbai da lakiba Air India gi flight asigi engine amada technical problem lakhi maramasina Kolkata airport ta plane gi schedule stoppage ki matamda passenger singbu kumthan ki Dreamliner flight AI 180 schedule time da haibadi numidang pung 12:45 airport ta thungki adubu oi thangba engine da technical problem gi maramdagi flight delay oikhi masigi mamangda Hong Kong dagi Delhi da lakiba Air India gi flight AI 315 lambi da technical problem lakpadagi hanbata ki AI 315 asi Boeing 787-8 Dreamliner gi maikai dagi operate tawi Boeing 787-8 Dreamliner flight asi Bharat Air India na run tawi plane asi June 13 da Ahmedabad ta accident thokiba plane adugi model ni thogdo asida miyoi chani phuma thoina thawai mangki aduga hojik AI 315 da su technical problem lakpadagi cancel tawki masi sumnagi coincidence khakta mande Air India gi maike dagi issue tawkiba statement da masi hai ki madudi step asi security protocol gi matung inna lawkhibani adubu wahang asidi lakli madudi hanna Dreamliner plane sing da kari gi technical issue laklibano expert sing nasu masi longnari madudi Boeing 787-8 Dreamliner gi management amadi modules ta comprehensive investigation ama darkar oi aduga masigi mataida Air India na June 15 dagi Imphal International Airport ta mahaki full service flight operation thingjin khre adubu airline asigi low cost subsidiary company AI Express mafam asida makhata na service tawkigani Airport Authority of India AAI gi official singna hai decision asi airlines company gi long term amadi pre-plan strategy gi part amani masiga hojiki thogdo asiga kari sumari lenade asumna Ahmedabad ta Dreamliner gi plane AI 171 gi chauna laibak thiba thogdok thokraba matungda hojik su amuk hanna Dreamliner gi technical negligence uba phangli modern technology gi khwaidigi safest symbol oina longnaramba air travel hojik amagi mathangda ama tholakpa thogdok singdagi akiba madi waningai gi maram oirakli masi subnagi coincidence ra natraga karigumba achouba technical crisis ama thongjinda leplaribra video sidang asigi di matang soi fawbadang thagasari